Akasbani Imphal, Wahengbam Rajesh Pau Pajari, Ahanbeda Maroiba Pau. Mr. Maipak Hairaga Kangnaba Nong Tomba Maipak, Ngarang Masagi Anaba Amadigi Hospital Laikidre, Mukhyamantri Awaba Phongdorakli. Election Commission of India na Raija Mangagi Mikal Lauktokraba Matungda, Haujuk Pawda Lupa Koti Lisingama Satret Humpu Pagat Pangamle, Amasung, Malim Yoina Kongjeliangna, Awon Balakpaga Iroina, Bharatsu Ating Balaitana Sakolagli Haina, Uparashtrapati Jagdeep Dhankarna, Phongdokre. Mr. Maipak Hairaga Kangnaba Nong Tomba Maipak Ngarang Masagi Anaba Amadigi Hospital Laikidre. Son of Manipur Hairaga Kangnaba Mr. Maipak Ngarang Rims Hospital Laikidabani, Masagi Sahi Marpudara Sukre. Mahak Inkumja Lising Chamapan Humbudrada, Mr. India gi title Fankraba Matung, Inkumja Lising Chamapan, Humudra Matoida, Paris the Pangtopa, Mr. Universe Sangdam Nabada Saruk Yaki. Maduda Mahak Tarak Suba, Best Bodybuilder Oiki. Mahang na laikidabada Mukhyamantri Nong Thomam Biren Singna Nungaitaba Phongdorokli. Social media da thagalakpa warol amada Mukhyamantri na hai Mr. Maipakna Mr. India Laukiba amadi Mr. Universe Saru Yaruba aduna lamdam asida munara roidaba mami ama thamlambaga loinana lamdam asibu chokthokchaba pohanki. Mahaki Atma Santi na Ishorgi mapamda ingna singna lairunaba amadi mahaki mingaina tungda horokadaba mirol singda para tambiba oirasnu hari. Son of Manipur Hairaga Kangnaba Nong Tomba Maipakna Laikidabada Forest Amasung Environment Mantri Thongam Bisojina Nungaitaba Phongdorokli. Mangnai Maipa Kumba Tamjaningai Oiba Mioi Ama Lamdam Asida Pangjaba Haibasi Chokthokchaningai ni Amadi Mahakumba Mioi Asi Lamdam Asina Kaidawnungdasu Kauba Ngamlaroi. Ingsok Lisingama Chamapan Marfudranipan Betski IPOS Officer Som Kamaibu Northeastern Council NEC Secretariat Silongi Planning Advisor JS Level Oina Khalakle Hiramasigi Matang da Kendragi Personal Public Grievances Amasung Pension Mantralogi Deputy Secretary na Cherolama Tokre Mahak Hanagi Mantri Laikidraba Gangwai Kamagi Machanupani Imphal West, Imphal East amasung Thawal Jila da ngasi ayuk pung mga digi numidang pung tara pawa curfew komtokli aduga Bishnupur amasung Kaksing Jila gi oinadi ayuk pung mga digi numidang pung nipan pawa curfew komtokli. Thasigi tareta kangchup singkhong ganang na layba chingthaktagi nongmay kapsilapada panduna kuina laikanaraba matung laikidraba mayra paibi laikchombam ibemchagi maphamda mayra katuna ikai khumnaba utkre. Imphal gi Kurai Lamlong Bazada Lamdam adugi tongan ba mayra paibi singna laikidraba ibemchagi maphamda minute ani tumina leptuna awabasu phongdokki. Nipan Suba Raija Thaki Aquarium Exhibition Kam Flower Show Amasung Relief Camp ta laiba miyoi singna aquarium karamna sagadagi amadi lay sem sabagi training workshop ama ngasidagi DM University campus ta laiba Manipur Science Aquarium da horagani. Manipur Science and Technology Council na sinduna chayula ma chathagadaba exhibition asi Science and Technology Mantri Thongam Bisoji singna hogdokani. Thoram asi pangthokpagi maroiba pandamdi Raija State Aquarium amasung yonabagi damakta lay thabay hengat anba lamdam asigi mahoksagi oiba nga amadi pambi sing yokatuna thamba Miyamda lamdamasda pangliba nga amadi pambigi makalsing ningthina khanganba amadi lanjenartuna relief camp singda leiriba miyoi singda aquarium semba amadi lei thaduna sentok lambi lehenabani. Amju lingkhakibagi sahi yangkai suropa kumon thoronga mari lenana ngasi Manipur Press Club ta World Television Day gi thoram pangthokani. Amju na IS TV, Impact TV, Tom TV amasung IS Kom ga puna sinbita thoram asi IPR Mantri Dr. Sapam Ranjan Singh na hogdokani. Thorom gi saruk ama oina television gi maramda khananainaba amasu pangthokani. Mahiroi ani Avinash Maibam amasung Ningthogjam Anthony Singh mangkibaga mari lenana Manipur Police na phakiba miyoi ani Lungkhosai Chonglei amasung Sadgogin Hansing video conferencing gi khutangda NIA gi akhanaba court amata putokre. Miyoi ani asina tharakiba bail application court na yakidabaga lenana makoi ani numit 15 gi jail da thajinkre. Amaromda Manipur gi housing oiriba phibam asina maram oiraga makoibu sajiwagi Manipur Central Jail da thamba asi khudong thiningai oi haina paladuna case asigi ayona makoi anibu Manipur gi mapanda Nagaland gi Kohima gumba sub jail da thamina ba haijaki chenari ba miyoi ani asi haujik senapati osigi kasadida tekta kaidna thamli hari tabiri ba pawsi Akasbani Imphal digini
Election Commission of India na Raja mangagi mikhal laukthokraba matungda haujik phawbada lupa koti 1,800 phagatle. Masi ing kumja 2019 da Mizoram, Madhya Pradesh, Chhattisgarh, Rajasthan amasung Telangana mikhal ga mari lenana lupa koti 130 phakhiba adudagi saruk taret hengatle. Haujik phawbada Raja manga asigi mikhal ga mari lenana khwaidagi yamlaba sempam phagatpa ngamkhiba asi Telangana dagini. Phagalaba senpam sing asi yengluraga Election Commission na Mikhal Santi oina niyom chumna amadi aran ahui yaudana pangthokna honariba adugi laraba khudamni handaki Mikhal asida Election Commission na election seizure management gumba technology sinaduna mari leinaba enforcement agency sing paw phawnaduna asigumba thokdok sing thingba ngambani. Maragasda Mikhal gi matam naksilakpaga loinana Rajasthan amasung Telangana da board komagi thabak khamthengna kalle. Rajniti dol singi star campaigner singna voter singi pungning chichinaba roadshow Mikhal rally amadi miyangi meeting singba pangthokli. Rajasthan da pangthokba Mikhal gi meeting amada Pradhan Mantri Narendra Modi, BJP President JP Nadda na singba saruk yaki. Thasi kuntra da bot thada nagadoriba sitsa matarama palaiba Telangana Bidhan Sabha Mikhal ga mari lenana jati gi amadi lamdam adugi rajniti dol singa voter singi pungning chingchinaba ngamjabi thaduna bot komle. Uparashtrapati Jagdeep Dhankar na haidi malem gi oina khongjel yangna awonba lakpaga iroinana Bharatchu athingba laitana chakolagli. Nai Delhi da pangthokpa Santigiri Ashram gi sahi 15 suroppaga kumonga mari lenana wangangbada Uparashtrapati na hai Bharat asi haujiti sel thadabagi khudong chaba mafam ama oirakli. Manghai Santigiri Ashram gumba sangstan singna leppa laitana honaraliba thaurang singna maram oiduna Bharatna United Kingdom amasung France dagi hengatuna malengi manga suba khwaidagi chawba economy oirba ngamlaklibani. Manghai International Monetary Fund na Bharat asi malengi khwaidagi chawba economy singi manungda khongjel yana chakholagliba lebak amani haina phongdokhrabani. Uparashtrapati hai matamgi matungina Bharatna Japan dagi hengatuna malengi ahum suba khwaidagi chawba economy oiba ngamlagani. Ngasi phomba pauksi singi maroi pauk singi dama haujik Waikhom Chitradhani leire Chitradhani. Thagachari Rajesh. Kangpokpi jilada nauna ambush tawrokpadagi IRB personal yauna miyoi ani sire kotuna CVI gi enquiry tawina bahaijakre haiba pawasi ganfew mail da phongli. Sangai Express English ta Kangpokpi da khuthokna bada miyoi ani sire haina ahan headline tawre. Sana leibak ta Myanmar gi leibak tangkhai ama military khuttagi lalhoba singna khudum chanchin kre haiba headline asigi makhada Myanmar ani thokna kaiba yabagi fibam da leire haiba military junta gi wafam ani shuba headline oina phongle. Imphal Free Press ta angang ani mangkhibagi case kamari leinana fakhiba KRAU gi kadar ani mapanda oina puba yana leire haina ahan balamai da phongli. Chahi asigi Silong Cherry Blossom Festival mai pakna lotion khibagi pau asina Manipur Mail gi anchor kalam da phongle. Huyelan pau da Manipur Police na afaba miyoi fawba sajiwa jail da purokpada khudong thigani haire Avinash amasung Anthony gi thodok ta fakhiba miyoi ani police na Nagaland gi jail da thamjage hairakle habasina ani shuba headline tawri. Imphal airport ta pairambadu line loba yaroi haiba NPP gi National Vice President Y Joy Kumar gi wafam poknafam gi ani shuba headline tawri. People's Chronicle da thokliba irang asina maram oiraga nursery farm gi lupa koti ani makhai hena mangle haiba paw ma ahan balamai da phongli. Sangai Express Manipuri edition gi anchor kalam da Sangai tel da low pari chamaga taramathoi da hangamaru hunba hokre haiba paw ma phongli. Awang nongpo ki rail station yangkai mapal semgatpada jiribam yawhanaba Minister Ranjana Taksin kre haiba paw asina naharol gi thaudang gi ahan balamai da phongli. Tamenglong Times ta Somkamai North Eastern Council Secretariat Silongi Planning Advisor oina khalakle haiba paw asi phongli. Rajesh. Thagachari Chitradhani aroibada maroiba pau Mr. Maipak hairaga khangnaba nongthoma Maipak ngarang masagi anaba amadagi hospital la laikidre Mukhyamantri na awaba phongdorakle. Election Commission of India na Raja mangagi mikhal laukthokraba matungda haujik phawbada lupa koti 1,800 phagatpa ngamle amasung malemgi oina khongjel yangna awonba lakpaga iroinana Bharatchu athingba laitana chakolagli haina Uparashtrapati Jagdeep Dhankar na phongdokre. Pau lujare.